Samsung haina khangnariba company asi Android ki phone singi maraktagi khwaidagi faba Android phone launch toriba company amani. Hairiba company asi display, software update, camera amadi durable oiba tanatana good design gi damaktasu yamna mayamna pamnariba phone gi company amani. Hairiba company asi Khaktagi Oiba Phn Sing tabu pamjaba amadi Samsung hairiba company asi Khaktagi phone sing bu laiba subscriber kaya amasu leiri. Masigi video asidi lupa lising tramanga horaga lising kuntramanga fawgi manung dalaiba khwaidagi faba Samsung gi phone khaktamak kangatjarga semjaba video ni. Video asibu miyang tabiriba singna video asibu loiba fawbutang miyang tabiyo. Masigi list asigi ahan bada lairiba phone asidi lupa lising tramanga gi manung dalaiba khwaidagi faba Samsung gi phone amakhakni. Phone asigi maming di Samsung Galaxy F15 hairiba phone asini. Phone asida processor da MediaTek Dimensity 6100 plus ki 6nm base oiba processor amagaloina na lagli. Phone asida Android 14 One UI 6 na singba yauriba phone amani. Phone asigi battery da 6000 mAh ki battery amadi 25 watt ki fast charging support tori. Adubo phone asigi box da laiba matamda charger yaurktaba thengnagani. Bluetooth version 5.3 na chingba support toriba phone amani. Phone asigi display da 6.6 inch oiba Super AMOLED display ama piri. Hairiba display asigi refresh rate na 90Hz ki refresh rate ni. Side mounted fingerprint sensor na chingba yauriba phone amani. Camera da 50 megapixel gi main camera, 5 megapixel gi ultra wide amadi 2 megapixel gi macro sensor na chingba yauriba phone amani. Selfie gi damakta 13 megapixel gi selfie camera na chingba piri. Phone asi 5G support toba ujki matamda lupa lising tramanga gi manung dalaiba khwaidagi faba phone singi manung da amani. Adom na karigumba phone asigi unboxing amadi review na chingba ingbining bataragasu hangjong na channel asida hairiba phone asigi unboxing amadi hands on na chingba upload tawjakhrabani. Video adubusu sangdona yengbinabidamakta nolokchari. Samsung hairiba company asigi phone sing asi reliable oibata natana mamang chatta Samsung hairiba company asigi phone sinakraba singna company asitagi oiba phone sing yengjaba amadi budget range tagi horaga flagship range phawbada launch toriba company asigi phone sing bu pamjaba singna supnatagi Samsung gi phone sing leinabagi damakta yengli amasung masiki video asisu Samsung hairiba company asi Khaktagi Oiba Phn pamjaba singi damaktadi yamnamak farba lupa lising taramanga dagina lising kontramanga fawgi range ta laiba Samsung gi phone yengbiramba singi damaktadi yamnamak farba video amani. Karigumba domna pamjaba Samsung gi phone adu list asida yaroktaba taragaso adomna pamjariba phone amadi maming sing aduga loinana comment tawbiramo. List asigi ani subada lairiba phone asidi lupa lising kun gi manungda laiba Samsung gi khwaidagi faba phone amakhakni. Phone asi Samsung Galaxy M35 hairiba phone asini. Phone asisu laiba matamda adomna box da charger thengnaroi. Phone asida 6000 mAh ki battery amadi 25 watt ki fast charging na chingba support tori. Phone asida Dolby Atmos ki sound, dual stereo speaker, NFC na chingba support toriba phone amani. Display da 6.6 inch oiba Full HD Plus ki 120Hz oiba AMOLED display ama piri. Hairiba display asibu Corning Gorilla Glass Victus ki protection piri. Phone asigi processor da Exynos 1380 5nm da base oiba processor asiga loina na lagli amadi LPDDR4X RAM UFS 2.2 gi storage na chingba yauriba phone amani. Phone asigi camera da 50 megapixel gi optical image stabilization support toba main camera amaga loina na 8 megapixel gi ultra wide amadi 2 megapixel gi macro sensor na chingba yauriba phone amani. Hairiba phone asi palising kun gi manung dalaiba khwaidagi faba phone singi marakta list oina semjaduna mamangda video amasu upload tawjakhrabani. List asigi ahum subada lairiba asina lupa lising kun manga fawgi manung dalaiba khwaidagi faba Samsung gi phone amakhakni. Hairiba phone asi Samsung Galaxy F55 haina khangnaba phone asini. Hairiba phone asigi mahuta adomna Samsung Galaxy M55 hairiba phone asisu adumak yengba yai. Phone asigi processor da Snapdragon 7 Generation 1 4nm da best oiba processor asiga loina nagli. Battery da 5000 mAh ki battery amadi 45 watt ki fast charging na chingba support tori. Android 14 One UI 6.1 NFC Bluetooth version 5.2 na chingba yauriba phone amani. Phone asigi display da Super AMOLED oiba 6.7 inch ki 120Hz display ama piri. Amadi phone asigi display asi always on display na chingba support toriba amadi in display fingerprint sensor na chingba yauriba phone amani. Phone asigi camera da 50 megapixel gi optical image stabilization support toba camera amagloina na 8 megapixel gi ultra wide camera amadi 2 megapixel gi macro camera chingba yauriba phone amani. Hairiba camera sing asida 4K 30fps phawda video namba yari.
phone asigi selfie camera da su 50 megapixel gi wide angle oiba selfie camera ama yauri amadi hairiba camera asida 4K 30 fps phawbada video number yari list asigi mathang tarakpada leiba phone asina lupa listing kuntra dagina kuntra manga phawgi manungda leiba khwaidagi phaba Samsung gi phone amakhakni hairiba phone asi Samsung Galaxy S23 Fan Edition haina kangnaba phone asini phone asigi matangda mamanggi video amadasu lupa listing kuntra phawgi manungda leiba khwaidagi phaba phone singi matangda panjakravani phone asi IP68 rated oiba water resistant oiba phone amani phone asida Exynos 2200 ki 4nm base oiba processor asga loinana lakli Android 14 One UI 6.1 nachingba yauriba phone amani Dynamic AMOLED 2X 120Hz HDR10 Plus amadi 6.4 inch oiba display ni hairiba display asibu Corning Gorilla Glass 5 ki protection piri stereo speaker Bluetooth version 5.3 in display fingerprint sensor nachingba yauriba phone amani battery da 4500 mAh ki battery amadi 25 watt ki fast charging nachingba support tawri loinana 15 watt ki wireless charging nachingba yauri camera da 50 megapixel ki dual pixel optical image stabilization support tawa main camera ga loinana 8 megapixel ki telephoto lens amadi 12 megapixel ki ultra wide camera nachingba yauriba phone amani hairiba camera sing asida 4K loinana 8K 24 fps phawbada video number yari selfie ki damakta 10 megapixel ki wide angle oiba 4K 30 fps amadi 60 fps phawbada video number yaba camera amaga loinana lakli phone asi Samsung Dex nachingba support tawa phone amani mathakta panjakriba phone sing asi khakta natana Samsung gi oiba flagship level da leiba S series ta S24 24 Ultra nachingba anau phone kaya amasu market asida leiri adubo ngasigi video asidi lupa lising 35 dagina lising 35 fawgi manung da leiba Samsung gi phone khaktamak pamjaba singi damakta semjaba Samsung gi lupa lising 35 lising 10 amadi 15 dagina 35 fawgi manung da leiba phone kharadang kangacherga semjaba video ni ngasigi list asida yaudaba Samsung gi adomna fai haina khanbiba phone sing leiba taraga su ngasi video gi comment section da sungsoi soidana ibiramu amadi adomna pamjariba phone sing adu soidana maki comment da ibiramu Samsung hairiba company asigi phone sing asi maru oina mayamna pamnariba singi manungda display da Samsung na sariba AMOLED hairiba asi khwaidagi fawa AMOLED display oiba loinana camera gi matang da su Samsung gi camera sing asi flagship level da leiba phone singa sangdamnaba yaba amadi makhal makha kya ge anau features kya piriba camera na chingba yawbana maram oiraga Samsung hairiba company asigi phone sing asi mayamna pamnari amadi brand value tana thana phone asi design sing dasu aduki matik fazarba matam asiga chanaba phone sing oibana maram oiraga Samsung Khaktagi Oiba Phn Sing pamjaba kaya amasu leiri masining asigi Samsung Khaktagi Oiba lupa lising 35 dagina lising 35 fawgi manungda leiba phone kharadang kangatjarga semjaba video asibu ming tabiriba singna video asibu like tosinbiramu channel asibu subscribe tawbiriba singnasu channel asibu subscribe tosinbiramu tungdasu asigumlaba nungairaba video kya yengbinabagidamakta ngasigi oinadi video asi matang asida losinjari tungda anoba video amada amuk thengnarasi